ꯃꯣꯏꯒꯤ ꯄꯨꯄꯨ ꯁꯦꯟꯅꯥꯗꯣ ꯁꯤ ꯂꯩꯔꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯌꯥꯝꯅ ꯁꯥꯎꯕ ꯃꯥꯜꯂꯦ ꯁꯨꯒꯠꯂ ꯂꯩꯗꯣ ꯀꯩꯀꯩ ꯃꯊꯦꯜ ꯑꯣꯏꯅ ꯂꯥꯡꯕꯤꯔꯒꯦ ꯉꯁꯤꯁꯦ? ꯉꯁꯤ ꯃꯊꯦꯜ ꯑꯅꯤꯅꯦ, ꯑꯣꯛꯁꯥ ꯑꯃ, ꯉꯥꯅꯨ ꯑꯃ, ꯆꯝꯐꯨꯠ ꯑꯃ, ꯎꯇꯤ ꯑꯃ, ꯏꯔꯣꯟꯕ ꯑꯃ. ꯍꯥꯏꯐꯦꯠ ꯁꯨꯝ ꯌꯦꯡꯁꯤꯀꯣ. ꯁꯤꯅ ꯀꯔꯤ ꯃꯊꯦꯜ ꯑꯣꯏꯗꯣꯏꯅꯣ? ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯀꯥꯡꯕꯨꯁꯦ ꯌꯨꯔꯦꯝꯕꯝꯗ ꯀꯌꯥꯃꯨꯛ ꯂꯩꯒꯦ? ꯄꯣꯛ ꯑꯁꯣꯝꯗ ꯑꯝꯇ ꯌꯦꯡꯉꯣ. ꯌꯨꯔꯦꯝꯕꯝꯒꯤ ꯇꯣꯅꯤꯖꯥ ꯍꯥꯏꯅ ꯑꯗꯨꯝ ꯈꯪꯅꯕꯅꯦ. ꯑꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦ, ꯈ꯭ꯔꯤꯁꯃꯥꯁꯅ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯒꯥꯡꯉꯥꯏ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯃꯌꯥꯝ ꯃꯇꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯇꯕꯗꯨꯁꯨ ꯀꯨꯏꯔꯦꯕꯀꯣ. ꯍꯥꯏꯗꯤ ꯑꯩꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯗꯒꯤ ꯑꯩꯅ ꯊꯥꯒꯠꯂꯛꯇꯕꯅꯤ. ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯩꯅꯣꯝꯇ ꯍꯥꯏꯍꯧꯒꯦꯕꯀꯣ. ꯑꯩꯁꯦ ꯌꯨꯇꯨꯕꯁꯦ ꯂꯦꯞꯄ ꯌꯥꯕꯒꯤ ꯀꯩꯅꯣꯝꯃꯈꯛ ꯂꯩꯔꯝꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ. ꯑꯗꯣ ꯂꯩꯔꯝꯕꯗꯨꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦ, ꯃꯥꯁꯦ ꯑꯩ ꯐꯣꯇꯣꯒ ꯀꯣꯟꯅꯅꯗꯤ ꯑꯩ ꯎꯠꯂꯔꯣꯏꯒꯦ, ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯑꯩ ꯎꯠꯂꯛꯀꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ. ꯃꯥꯁꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ, ꯀꯟꯕꯤꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦꯀꯣ. ꯃꯥꯁꯤꯅ ꯂꯦꯞꯄ ꯌꯥꯗꯦ, ꯀꯩꯗꯧꯕꯩ ꯂꯦꯞꯄ ꯌꯥꯗꯣꯏꯅꯣꯅ, ꯀꯩꯗꯧꯕꯩ ꯂꯦꯞꯇꯣꯏꯅꯣ ꯍꯥꯏꯔꯒꯀꯣ. ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯑꯃꯁꯨ ꯍꯥꯞꯄꯤꯔꯦ ꯏꯃꯥꯟꯅꯕ. ꯃꯥꯒꯤ ꯃꯃꯤꯡꯗꯨꯗꯤ ꯍꯥꯏꯔꯝꯒꯦ. ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯁ꯭ꯇꯤꯐ ꯀꯧꯋꯦꯕꯀꯣ. ꯃꯥꯁꯦ ꯀꯩꯅꯣꯗꯒꯤꯅꯤ, ꯇꯔꯨꯡꯗꯒꯤꯅꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ. ꯑꯩꯁꯦ ꯌꯨꯇꯨꯕꯁꯦ ꯂꯦꯞꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯉꯒ ꯂꯩꯔꯝꯃꯕꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ. ꯑꯗꯨ ꯍꯣꯏ ꯐꯔꯦ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯇꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯄꯤꯔꯛꯑꯦ, ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ. ꯃꯣꯏꯅ ꯀꯩꯗꯧꯔꯒꯦ ꯁꯨꯃꯥꯏꯅ ꯊꯥꯒꯠꯂꯛꯇ꯭ꯔꯗꯤ ꯈꯣꯠꯂꯛꯇ꯭ꯔꯗꯤ, ꯎꯗꯕ ꯀꯨꯏꯔꯦ ꯈꯣꯠꯂꯦ, ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯒꯦ ꯈꯣꯠꯄꯒꯦꯅ ꯌꯥꯝꯅ ꯍꯪꯕꯤꯔꯛꯑꯦ. ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ, ꯑꯩꯒꯤ ꯚꯤꯌꯨꯋꯔꯁ, ꯑꯩꯒꯤ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨꯀꯣ. ꯑꯗꯨ ꯍꯣꯏ ꯐꯔꯦ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯁꯤꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ, ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯍꯜꯂꯁꯤꯀꯣ. ꯑꯗꯨꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯊꯥꯒꯠꯂꯛꯇꯕꯁꯨ ꯀꯨꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯑꯩ ꯒꯥꯏꯔꯤꯝꯍꯣꯏ ꯃꯌꯨꯝꯗ ꯂꯩꯌꯦ. ꯒꯥꯏꯔꯤꯝꯍꯣꯏ ꯃꯌꯨꯝꯗ ꯈ꯭ꯔꯤꯁꯃꯥꯁ ꯇꯧꯅꯤꯡꯉꯥꯏꯒꯤ ꯂꯥꯛꯄꯅꯦ. ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟ ꯂꯥꯛꯄꯅꯦꯕꯀோ. ꯑꯩ ꯁꯤꯐꯥꯎ ꯅꯝ ꯑꯣꯏꯅ ꯂꯩꯕꯅꯦ. ꯑꯗꯨꯕు ꯃꯇꯝ ꯈꯔ ꯂꯦꯞꯈꯤꯒꯦꯅ ꯂꯩꯕꯅꯦꯕꯀꯣ. ꯑꯩꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ, ꯏꯕꯥꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ. ꯑꯩꯒꯤ ꯏꯕꯥꯏ ꯑꯃꯅ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯗꯕ ꯌꯥꯗꯦꯅ ꯍꯥꯏꯕꯗꯒꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯏꯟꯖꯣꯏ ꯇꯧꯃꯤꯟꯅꯔꯒꯦ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ. ꯍꯧꯖꯤꯛꯁꯦ ꯉꯁꯤꯅ ꯑꯔꯣꯏꯕꯅꯦ ꯍꯥꯏꯕꯀꯣ ꯈ꯭ꯔꯤꯁꯃꯥꯁꯁꯦ. ꯉꯍꯥꯟ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯂꯩꯔꯕꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯁꯦꯝꯗꯕꯀꯣ. ꯑꯗꯣ ꯃꯥꯅ ꯁꯥꯎꯗꯅ ꯁꯦꯝꯗꯕ ꯌꯥꯗꯦꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇꯤ ꯁꯦꯝꯃꯒꯦ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ. ꯉꯁꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ. ꯒꯥꯏꯔꯤꯝ ꯍꯣꯏ, ꯃꯣꯏ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯗꯤ ꯍꯥꯟꯅ ꯆꯠꯈ꯭ꯔꯕꯅꯦꯕꯀꯣ. ꯒꯥꯏꯔꯤꯝꯗꯣ ꯁꯤ ꯂꯩꯔꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯃꯥꯁꯨ ꯍꯧꯖꯤꯛ ꯊꯣꯛꯅꯕꯅꯦ ꯂꯩꯔꯤꯁꯦ. ꯃꯇꯝ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣ ꯅꯝꯗꯕꯀꯣ ꯒꯥꯏꯔꯤꯝꯀꯣ, ꯁꯨꯃꯥꯏꯅ ꯕ꯭ꯂꯣꯛ ꯀꯩꯀꯥ ꯇꯧꯗꯕ. ꯃꯣꯏꯔꯣꯝꯒꯤ ꯈ꯭ꯔꯤꯁꯃꯥꯁ ꯇꯧꯕꯗ ꯃꯥ ꯅꯣꯏꯔꯦꯅꯦ. ꯑꯍꯥꯎꯕ ꯉꯥꯛ ꯆꯥꯔꯕꯅꯦ ꯍꯟꯗꯛꯁꯦ ꯃꯥꯁꯤ, ꯈꯪꯕ꯭ꯔꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ. ꯑꯗꯨꯗꯤ ꯆꯠꯃꯤꯟꯅꯔꯁꯤ. ꯍꯧꯖꯤꯛꯁꯦ ꯃꯣꯏꯒꯤ ꯆꯥꯔꯆꯇ ꯆꯠꯂꯁꯤꯕꯀꯣ. ꯀꯃꯥꯏ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ. ꯃꯣꯏꯒꯤ ꯆꯥꯔꯆꯁꯨ ꯑꯁꯣꯝꯗ ꯑꯥꯗ ꯀꯥꯔ ꯑꯃ ꯈꯥꯝꯃ ꯂꯩꯕꯗꯣ ꯑꯗꯨꯔꯣꯝꯗ ꯑꯣꯏꯕꯅꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯒꯥꯏꯔꯤꯝ ꯍꯣꯏꯒꯤ ꯈꯨꯟꯅꯤꯗꯣ, ꯌꯨꯔꯦꯝꯕꯝ ꯀꯕꯨꯏ ꯈꯨꯟ ꯍꯥꯏꯕꯗꯣ. ꯃꯈꯣꯏꯅ ꯑꯥꯗ ꯂꯩꯍꯧꯔꯦꯀꯣ. ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯃꯈꯣꯏ ꯈꯨꯟꯁꯦ. ꯒꯥꯏꯔꯤꯝ ꯃꯅꯥꯎꯄꯥ ꯑꯅꯤꯅꯤꯀꯣ ꯁꯤꯁꯦ. ꯑꯃꯁꯦ ꯌꯥꯝ ꯁꯤ ꯑꯃꯨꯕ ꯂꯤꯠꯄꯁꯦ ꯌꯥꯝꯅ ꯄꯤꯛꯑꯝꯕꯅꯦꯕꯀꯣ. ꯍꯧꯖꯤꯛ ꯄꯨꯔꯥ ꯋꯥꯡꯉꯒ ꯂꯩꯔꯦ. ꯃꯥ ꯍꯦꯟꯅ ꯋꯥꯡꯈ꯭ꯔꯦꯕ. ꯁꯤꯅꯤꯗꯣ ꯃꯈꯣꯏꯒꯤ ꯆꯥꯔꯖꯇꯣ. ꯕꯞꯇꯤꯁꯅꯦ ꯍꯥꯏꯕꯀꯣ ꯒꯤꯔꯦꯞꯀꯣ. ꯕꯞꯇꯤꯁ ꯍꯥꯏꯕꯅꯦꯕ. ꯋꯦꯜꯀꯝ ꯇꯨ ꯃꯦꯔꯤ ꯈ꯭ꯔꯤꯁꯃꯥꯁ ꯍꯥꯏꯁꯤꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ. ꯁꯨꯃꯥꯏꯅ ꯀꯩꯀꯥꯗ ꯁꯦꯝꯕꯤꯔꯤꯗꯣ ꯊꯨꯃꯣꯛ ꯃꯥꯜꯂꯦ ꯃꯣꯏꯒꯤꯁꯦꯀꯣ. ꯁꯤꯁꯦ ꯊꯨꯃꯣꯛꯀꯨꯝꯕ, ꯑꯗꯒꯤ ꯆꯦꯡ ꯈꯩꯕꯒꯤ ꯂꯩꯔꯦ. ꯁꯨꯃꯥꯏꯅ ꯊꯨꯃꯣꯛ ꯀꯩꯀꯥ ꯂꯩ ꯃꯥꯜꯂꯦ. ꯗꯦꯀꯣꯔꯦꯁꯟꯒꯤ ꯑꯣꯏꯕ ꯃꯥꯜꯂꯦꯀꯣ ꯁꯤꯁꯦ. ꯑꯩꯁꯨ ꯉꯍꯥꯟꯈꯩ ꯆꯠꯂꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯑꯝꯇ ꯌꯦꯡꯕꯤꯗꯦꯕꯀꯣ. ꯆꯪꯉꯣ. ꯃꯤ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯏꯅ ꯐꯝꯃ ꯂꯩꯔꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯑꯃ ꯊꯣ
na khoi ma lai ri to ma na ha lu sen ro na na bu kai cha bu tang ma yo Bible reading, amen. Tamba ao athui mai lu na jika thani ne. Go my nice. I pop from Isaiah chapter 9 verse 6 to เอาจิกเชจิน้ำยามก็มวยกีคริสต์มาสอินช่างเกี่ยวกับทงมาด้วยดูไฮเพชรอุหลักเก็บก็มวยสิจะมีแค่ไหลกำไมโตแกครับจะมวยกี่โมงด้วยชูครั้งเดิมนี้นะยังนิ่งไปให้ภาษาได้ชิน้ำยามอุหลักแกยามทุยน่ะเกี่ยวกับอินช่างทงหรือเปล่าอ๋อทงมาลอยเลยมวยคางเพ่งกันมาโตเลยก็อาชีพค่อยปองนี่อยู่เรื่องบางกีพวกสมน้ำได้ยังก็อยู่เรื่องบางกีตัวนี้จะให้นะตรงครั้งเดิมตัวนี้จะพวกตัวนี้จะนะก็อ๋อสินะอกชาทงง่ายเลยสินะอ๋อสิได้เลยก็สินะอกชาทงง่ายนะนั่นนู่ทงไม่ได้ลอยใครให้ประกอบสินะมีมียามในยามดำนี่นะยามนั้นที่ตกเลยก็โอ้เป็นน้ำตาหังเกคริสต์มาสนุ่งไงบรก็ง่ายนุ่งไงบรคริสต์มาสนุ่งไงก็ง่ายสุดไงปลับนุ่งไงอันนี้มันนุ่งไงอ่ะอันนั้นน่ะอาป้ามันดีเลยแบบนี้นะอันนี้มักที่ได้ให้ไปอย่างไรนะข้างแต่ให้ไปมันดีเลยนะดูไอ้ดีคริสต์มาสไก่โน่have the ไอ้ดี lining drip นี่นะจิกเตโอ้พวกที่ lining drip อ่ะค่อยตีอาชีระก็ง่ายจัดปนเองบ่ก็ง่ายตัวบ่มีเนี่ยบ่อ๋ออดูก็ไม่เนี่ยสิเด้อคริสเตียนกินพร้อมก็ไม่ยอมมีเนาะอ๋อค่อยมานะบ่ค่อยมาตัวเนี่ยก็รักค่อยมานะบ่ที่ค่อยบรอดอ่าดูค่อยได้ปลับนี่นะก็ลากตัวไม่ได้นะอดูไอ้น่ะให้นิ่งบ่ได้เป้าก็ค่อยคริสเตียนชูมีนี่ค่อยตีอาชีชูมีนี่บ่ก็คักเนี่ยบ่ก็จับมาในบ่ก็ที่นั่นบ่ก็สิดาค่อยน่ะไกโนสมัยตัวยิงที่นั่นง่ายนะเตบ่ก็มาตัวโอยน่ะนุ่งชีนั่นน่ะเลยง่ายเนี่ยบ่ก็สินำไอ้ชีอดุมให้จะนี่ไงก็เป้าก็ฉันไว้เขาว่าจะใจแล้วนี่ก็ไม่ใช่มั้ยก็ยามมันง่ายเลยทุกสิ่งก็คริสต์มาสเช้าชิบุง่ายบริมาฮะง่ายอ่ะนั่งดีง่ายอ่ะเมื่อกี้ผมพูดเสร็จแล้วตัวสีเลยก็ที่น้าแมวก็ยามนว่าเช้ามาเลยสุดยอดเลยตัวเมื่อง่ายคนกับฉันอะไรตัวเมื่อกี้ X Max 3ใช่ยามพัฒน์ก็ที่น้าแมวก็นุ่งดางก็เห็นพัฒน์เดินมาเล่นไลค์ขาเลยดีก็ฮะนุ่งดางอยู่มุ่งน้ำใช่ปะนุ่งดางกี่บ้าดูการมวยกี่เขาจิเชี่ยน้าแมวก็จะอินช่างกับเชี่ยมาคุยปะโตเลยดูให้พี่สังก็ชมยิงเป็นนะสิบอกก็ทำไมโตแกไปดูมวยกี่มานุ่งเดินมาเล่นกิจสันใช่ก็มาเลยนะเลย
ꯑꯗꯣ ꯉꯁꯤꯒꯤ ꯈ꯭ꯔꯤꯁꯃꯥꯁꯁꯦ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯗꯣꯏꯔꯦ ꯏꯆꯦ ꯍꯣꯔꯦꯟꯁꯨ ꯅꯨꯡꯉꯥꯏꯗꯧꯔꯤ ꯅꯨꯡꯊꯤꯟꯗ ꯌꯥꯝ ꯄꯨꯟꯁꯤꯃꯨ ꯉꯁꯤꯗꯤ Happy Christmas ꯀꯩ ꯃꯊꯦꯜ ꯑꯣꯏꯅ ꯂꯥꯡꯕꯤꯔꯒꯦ ꯉꯁꯤꯁꯦ ꯁꯤ ꯃꯊꯦꯜ ꯑꯅꯤꯅꯦ ꯑꯣꯛꯁꯥ ꯑꯃ ꯉꯥꯅꯨ ꯑꯃ ꯆꯝꯐꯨꯠ ꯑꯃ ꯎꯇꯤ ꯑꯃ ꯏꯔꯣꯟꯕ ꯑꯃ ꯍꯥꯏꯐꯦꯠ ꯁꯨꯝ ꯌꯦꯡꯁꯤꯀꯣ ꯁꯤꯅ ꯀꯔꯤ ꯃꯊꯦꯜ ꯑꯣꯏꯗꯣꯏꯅꯣ ꯉꯥꯅꯨꯅꯦꯕꯀꯣ ꯁꯥꯗ ꯁꯣꯝꯗ ꯂꯩꯔꯤ ꯁꯤꯁꯨ ꯉꯥꯅꯨ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯀꯥꯡꯕꯨꯁꯦ ꯌꯨꯔꯦꯝꯕꯝꯗ ꯀꯌꯥꯃꯨꯛ ꯂꯩꯒꯦ 9, 10. The member is 35 leh. ꯃꯦꯝꯕꯔ 35 ꯁꯤꯅ ꯕꯞꯇꯤꯁ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯁꯣꯝꯗ ꯑꯃ ꯂꯩꯕꯗꯨꯅ ꯀꯩ ꯍꯥꯏꯕ ꯀꯦꯊꯣꯂꯤꯛ ꯃꯥꯟꯅꯗꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯁꯤꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯑꯩꯒꯤ ꯒꯥꯏꯔꯤꯝꯒꯤ ꯃꯌꯥꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯏꯕꯥꯏ ꯑꯩꯒꯤꯗꯤ ꯏꯕꯥꯏ ꯊꯣꯛꯑꯦꯕꯀꯣ ꯃꯥꯒꯤ ꯃꯤꯡꯁꯦ ꯏꯔꯥꯏꯖꯥꯎ ꯀꯧꯕꯅꯦ ꯌꯥꯝꯅ ꯅꯩꯕꯅꯦ ꯍꯟꯗꯛ ꯃꯥ ꯁꯨꯃꯣ ꯊꯣꯛꯍꯟꯒꯅꯤꯕꯀꯣ ꯑꯗꯨꯅ ꯃꯁꯥ ꯀꯟꯅ ꯊꯥꯛꯑꯦꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯈ꯭ꯔꯤꯁꯃꯥꯁ ꯂꯥꯛꯄꯁꯤꯗ ꯃꯥꯁꯤ ꯈꯔ ꯇꯧꯍꯜꯂꯒꯦ ꯍꯟꯗꯛꯁꯦ ꯁꯨꯃꯣꯒꯤ ꯃꯣꯏꯒꯤ ꯅꯝꯅꯕꯤ ꯑꯃ ꯂꯩꯕꯗ ꯑꯅꯣꯏꯕꯁꯤꯡ ꯑꯗꯨꯗ ꯇꯧꯍꯟꯒꯦ ꯍꯧꯔꯦ ꯍꯧꯖꯤꯛꯅ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯅꯤꯡꯉꯥꯏ ꯍꯥꯏꯕ ꯑꯣꯛꯁꯥ ꯃꯍꯤ ꯍꯥꯟꯅ ꯊꯥꯗꯕꯤ ꯇꯧꯗꯣꯏꯔꯣ ꯎꯃꯣꯔꯣꯛꯀꯤꯗꯤ ꯐꯖꯔꯦꯍꯦ ꯑꯩ ꯉꯁꯥꯏ ꯆꯪꯉ ꯌꯦꯡꯉꯝꯃꯕꯅꯤ ꯄꯥꯎꯅ ꯍꯣꯔꯦꯟ ꯃꯇꯨꯡ ꯀꯌꯥ ꯆꯥ ꯉꯝꯅꯤ ꯀꯥꯏꯗꯤ ꯅꯪ ꯅꯣꯏꯔꯤ ꯈꯨꯅꯣꯏꯗꯨꯒ ꯑꯩ ꯈꯪꯉꯤꯗ ꯅꯪ ꯈꯨꯆꯥꯗꯣ ꯉꯔꯥꯡ ꯏꯕꯥꯅꯤ ꯆꯥꯃꯤꯟꯅꯕꯗ ꯈꯪꯉꯤꯗ ꯄꯣ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯣ ꯀꯩꯕ ꯍꯧꯖꯤꯛꯀꯤ ꯑꯃ ꯏꯟꯁꯥꯡ ꯑꯣꯛꯁꯥ ꯊꯣꯡꯍꯧꯏꯗꯣ ꯑꯗꯨꯗꯨꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯍꯧꯖꯤꯛꯀꯤꯁꯤꯅ ꯉꯥꯅꯨ ꯑꯣꯏꯕꯅꯦꯕꯀꯣ ꯉꯥꯅꯨ ꯑꯣꯏꯕ ꯑꯗꯨꯅꯦ ꯑꯩꯅ ꯀꯟꯐ꯭ꯌꯨꯁ ꯆꯠꯄ ꯍꯥꯏꯕꯗꯤ ꯁꯣꯝꯗ ꯆꯥꯛ ꯆꯥꯅꯅꯤꯡꯉꯥꯏ ꯇꯧ ꯂꯩꯔꯒ ꯑꯣꯛ ꯃꯨ ꯊꯣꯡꯒꯠꯂꯛꯄꯗꯨꯗ ꯀꯩꯅꯣ ꯃꯣꯏ ꯇꯧꯁꯤꯕꯣꯅ ꯑꯩꯅ ꯒ꯭ꯌꯥꯟꯗꯣ ꯇꯥꯗꯕꯀꯣ ꯑꯗꯨꯅꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯃꯤꯁꯨ ꯌꯥꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯉꯜꯂꯤꯉꯩꯗ ꯊꯣꯡꯍꯧꯔꯒ ꯍꯣꯔꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯩꯀꯩ ꯂꯩꯕꯅꯤꯅ ꯒꯦꯝꯁꯨ ꯂꯩꯕꯅꯤꯅ ꯍꯣꯔꯦꯟ ꯅꯠꯇꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯀꯌꯥꯃꯨꯛ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯅꯨꯡꯉꯥꯏꯅꯤ ꯑꯉꯥꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁ꯭ꯄꯣꯔꯠꯀꯨꯝꯕ ꯑꯩꯗꯤ ꯑꯍꯥꯟꯕꯅꯦ ꯁꯨꯃꯥꯏꯅ ꯌꯥꯎꯕꯁꯦꯀꯣ ꯑꯃꯨꯛꯇꯤ ꯂꯥꯛꯑꯝꯃꯦ ꯑꯗꯨꯗꯤ ꯖꯁ ꯁꯨꯝ ꯂꯥꯛꯄ ꯈꯛꯇꯅꯦꯕ ꯏꯟꯖꯣꯏꯗꯤ ꯇꯧꯗꯦꯕꯀꯣ ꯉꯁꯤꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯠꯂꯤꯁꯦ ꯑꯍꯥꯟꯕꯅꯦ ꯁꯤꯅ ꯃꯌꯥꯝ ꯑꯗꯨꯒ ꯃꯣꯏꯒꯤ ꯆꯥꯔꯖꯅꯦꯕꯀꯣ ꯁꯤꯁꯦ ꯃꯣꯏꯒꯤ ꯆꯥꯔꯖꯅꯦ ꯌꯥꯝꯅ ꯆꯥꯎꯕꯗꯤ ꯑꯣꯏꯗꯦꯀꯣ ꯀꯣ ꯌꯥꯝꯅ ꯆꯥꯎꯕꯗꯤ ꯑꯣꯏꯗꯦꯀꯣ ꯌꯥꯝ ꯆꯥꯎꯗꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯔꯣꯏꯔꯣ ꯍꯧꯖꯤꯛ ꯍꯣꯏ ꯆꯥꯔꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯉꯥꯒ ꯏꯕꯥꯅꯤ ꯑꯗꯨꯝ ꯆꯥꯛ ꯆꯥꯃꯤꯟꯅꯔ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯄꯧꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯄꯧꯁꯤꯡ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯁꯤꯗ ꯆꯥꯛ ꯆꯥꯅꯤꯡꯉꯥই ꯇꯧ ꯂꯩꯔꯦ ꯑꯗꯣ ꯑꯄꯧꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ꯭ꯔꯥ ꯔꯖꯤꯠꯅꯥ ꯇꯥꯖꯤꯠꯅꯥ ꯑꯄꯧꯁꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯏꯔꯦꯡ ꯁꯤꯡꯗꯥꯗꯥꯝꯗꯒꯤꯅꯦꯕꯀꯣ ꯁꯤꯕꯀꯣ ꯁꯦꯅꯤꯌꯔ ꯄꯥꯁꯇꯔꯅꯦꯕꯀꯣ ꯑꯄꯧꯅꯀꯣ ꯑꯄꯧꯁꯦ ꯑꯝꯇ ꯇꯧꯁꯤꯀꯣ ꯑꯄꯧꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯑꯩꯒꯤ ꯃꯤꯡꯁꯤ ꯖꯣꯟ ꯍꯥꯏꯅ ꯀꯧꯔꯦ ꯑꯩ ꯏꯁꯥꯒꯤ ꯂꯩꯐꯝꯅ ꯆꯉꯥꯡꯒꯩꯗꯒꯤꯅꯤ ꯑꯗꯨꯅ ꯌꯨꯔꯦꯝꯕꯝ ꯏꯝꯄꯨꯏ ꯕꯦꯞꯇꯤꯁ ꯆꯔꯆꯀꯤ ꯄꯥꯁꯇꯔ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯩ ꯊꯧ ꯄꯨꯖꯔꯤ ꯁꯤꯒꯤ ꯆꯔꯆꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯄꯧꯀꯣ ꯁꯤ ꯑꯝꯇ ꯑꯄꯧꯗꯤ ꯀꯩ ꯂꯝꯗꯒꯤ ꯑꯣꯏꯗꯣꯏꯔꯥ ꯑꯩꯁꯦ ꯍꯧꯖꯤꯛ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯌꯦ ꯈ꯭ꯔꯤꯁꯃꯥꯁ ꯌꯥꯎꯕ ꯂꯥꯛꯄꯅꯤ ꯑꯄꯧꯒꯤ ꯃꯤꯡꯗꯤ ꯁꯣꯟ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯄꯧꯀꯣ ꯁꯤ ꯑꯃ ꯇꯧꯁꯤꯀꯣ ꯁꯤꯅ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯒꯥꯏꯔꯤꯝꯒꯤ ꯃꯌꯥꯝꯕꯅꯦꯀꯣ ꯑꯩꯒꯤꯗꯤ ꯏꯕꯥꯏꯅꯦ ꯑꯄꯧꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯃꯤꯡ ꯅꯅꯥꯎ ꯈꯨꯝꯕ ꯅꯅꯥꯎ ꯈꯨꯝꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯄꯧꯀꯣ ꯃꯣꯏꯒꯤ ꯁꯤꯁꯦ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯃꯤ ꯌꯥꯝꯅ ꯌꯥꯝꯃꯒ ꯏꯟꯖꯣꯏ ꯇꯧꯕꯗꯤ ꯅꯠꯇꯦꯕꯀꯣ ꯃꯤ ꯌꯥꯝꯅ ꯂꯥꯛꯇꯕꯁꯨ ꯈꯔ ꯂꯩꯕ ꯃꯥꯜꯂꯦ ꯑꯗꯣ ꯃꯣꯏꯒꯤꯁꯦ ꯑꯗꯨꯝ ꯄꯤꯛꯅ ꯇꯧꯖꯔꯒꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯑꯦꯀꯣ ꯏꯃꯥ ꯍꯣꯏ ꯒꯥꯏꯔꯤꯝ ꯍꯣꯏ ꯆꯥꯛ ꯆꯥꯅꯤꯡꯉꯥꯏ ꯇꯧ ꯂꯩꯔꯦꯀꯣ ꯁꯤꯗ ꯑꯁꯤ ꯑꯉꯥꯡꯁꯤ ꯌꯥꯝ ꯂꯝ ꯍꯦꯟꯕꯅꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯇꯧꯔꯅꯤ ꯐꯝꯃꯣꯅ ꯅꯥꯊꯣꯏꯗꯣꯡꯗꯣ ꯀꯔꯤ ꯃꯊꯦꯜꯅꯣ ꯃꯥ ꯂꯥꯔꯣ ꯄꯟꯖꯤꯇ ꯀꯔꯤ ꯃꯊꯦꯜꯅꯣ ꯁꯤꯅ ꯉꯥꯅꯨ ꯊꯣꯡꯕꯅꯤ ꯍꯥꯏꯕꯀꯣ ꯆꯝꯐꯨꯠ ꯂꯩꯔꯦ ꯑꯗꯨꯒ ꯏꯔꯣꯟꯕ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯥ ꯍꯥꯎꯅ ꯆꯥꯔꯣ ꯏꯃꯥ ꯁꯤꯅ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯌꯨꯔꯦꯝꯕꯝꯒꯤ ꯑꯅꯩ ꯁꯨꯟꯗ꯭ꯔꯤꯅꯤꯀꯣ ꯆꯤꯟꯅꯥꯎ ꯃꯌꯥꯝꯀꯣ ꯑꯩꯈꯣꯏ ꯑꯅꯩ ꯁꯨꯟꯗ꯭ꯔꯤ ꯑꯩꯅ ꯑꯉꯥꯡ ꯎꯅꯕ ꯃꯇꯝꯗ ꯃꯇꯦꯡ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯕꯤꯈꯤꯕ ꯏꯅꯦꯅꯦ ꯀꯥꯎꯕ ꯉꯝꯃꯔꯣꯏ ꯅꯣꯡꯃ ꯑꯩꯅ ꯆꯥꯛ ꯀꯧꯒꯅꯤ ꯁꯣꯏꯗꯅ ꯏꯅꯦꯀꯣ ꯍꯥꯎꯅ ꯆꯥꯔꯣ ꯏꯅꯦ ꯁꯤꯅ ꯑꯩꯈꯣꯏ ꯒꯥꯏꯔꯤꯝꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯥꯒꯤ ꯃꯄꯥꯝꯗ ꯈ꯭ꯔꯤꯁꯃꯥꯁ ꯂꯥꯛꯄ ꯉꯁꯤꯁꯦꯀꯣ ꯉꯔꯥꯡ ꯅꯍꯥꯟꯗꯤ ꯂꯥꯛꯑꯕꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯌꯥꯝ ꯍꯩꯕꯅꯤ ꯁꯤ ꯉꯥꯡꯁꯤꯇꯣ ꯃꯣꯏꯒꯤ ꯉꯁꯤꯒꯤꯀꯣ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯊꯦꯜꯅꯦ ꯁꯤꯅ ꯃꯌꯥꯝ ꯉꯥꯅꯨ ꯊꯣꯡꯕ ꯂꯩꯔꯦ ꯎꯇꯤ ꯂꯩꯔꯦ
ไอ้รวมแกไปอีรวมบ่เลยก็ไม่เลยยางเผาก็ที่น้ำแล้วมันบ้านจะทงใช่ยางเผาแล้วที่น้ำแล้วคันตักเสียมียามก็ไก่ริมเสียปกไข่เดี๋ยวดีปกไข่ด้วยบ้านน่ะเขาจะทะเลเสียยามกุยเลยยุมละมิดผมนี่มาดีนี่มังงานี่ฟังพายมาจ้าอะไรเช่นั่นสิเดน้อยแต่ดิน้อยด้วยอาจจะกังไงชั่วโมงหลักด้วยนี่ก็กังไงที่มิดมังงานี่มุกตกด้วยนี่กังไงกิสูสเตตตั้งมุกชาด้วยนี่สิเดก็ยุมละสิเดกับบิกายห้อยไก่ริมห้อยมาต้องภาษีเลยเช่มวยมุกหลักที่ด้วยนี่บ่อาจจะสเตตในชาด้วยเช่20 days kumbadi ahaw basak ni ma se asida noi draba sinaw ya ai khang dre si noi da ri noi ra gairim se mapun si ki noi ra tum rai hai se Jume asi di kyam cha ba na siam cha dre hai ti puk se nuai dre wa haw sa an ma gi ko kai no ma ta adu ne sinaw ya ai su talam ne habdi ahaw chaman me do su nuai tam ne do pare hangam ko ma jam pu yaw di ko nuai ai adu na sam thong du na kha chai ba tu pare sinaw ya